ngasi laingobida lairiba Central School Netaji Subhash Chandra Bose Awasya Vidyalaya School asi hauji local MLA na matam khara temporary ne na pubi khraga hauji makha tana construction school saba haurani haibagi akoi pau tajabadagi hana order thokiba 2013 dagi ran tawduna lagliba school asigi mafam sida tawbiu haina thuba matamda akoina haijabani adubu hanna haijarabasu Bishempur gi DC Education Minister akoi Maira Paibi Club punamakna school asi hongan biganu mafam asida tamhan biu haidana akoi kayarak hanna sasarui adubu hujik PR gi matam oibana hujik se school je thuba matamda hobiu na haibasu akoi hakanna di haijabani adubu hobidre aduna hujik sin athuba matamda laingobigida hana order thoiba mafam asida athubada hobiu aduna sigi makha tarakpoina aikoina hujik icha isu jingji kumbi tana sappa matamda laingobidagina akoibada leiriba chhatra singji kumbi bau satpada kilometer 5-6 si satpaji yamna wabanina hairiba school asi mafam asida athubada sananaba tawbiu haidana akoi praja miyamna haijari Laingaubi hariba school asi class 6 to 8 ni sigi matamamda kai kumatem kalendro singna masagi school scheme jima lae tabada ki mana ko thit thidra ko chen no hona jaragam 2012 ta mana magi lejaba lam low acre 1.25 acres ji mana donate to thoya free gift donate to thoga mafam sida school sabiyo ai lamji donate to jage na loina matam da 2012 ki last year sida loina gift date kari loina tawya ba sarkar ga tawna ya ba document dip agreement kai loina tawna matung da school ji 2013 gi March da school ji adu orga di class yam thuna hauro school music building like tribunina nang yani we building ji kan accommodation hire tawraga nang class yam thuna hauro duga thuba matamda class school building ji sabagi singchal la kan mafam nang donate tawriba mafam sida school ji sanaba andaki sahi gi sui makta dama school sabagi singchal la dum la ani singchal hek lakpaga school ji adum sathan charaga usiki hariba mafam ji da school ji function tawna ba ina mana usiki 2023 ki 13 gi March dagi class adum continuous hawre running capacity da function hawre hawraba matung tha 3-9 gi matung da sida inaugurate tawbiramba matam da inaugurate tawrisi education minister yaure director yaure Bishempur DC dagi local leader MLA moi loina sudana ate MLA minister mayam su yaudna koi ki hariba mabam simakta da inaugurate tawbiramba matung tha 3-9 gi matung da hariba chida lot opening tawbirami ba inaugurate tawbirami ba local MLA matam du ki MLA siram honorable MLA wanguge uzabira mana mu atopa mafam amada propose tawrapudagi husiki chairen bangjing hairiba mafam sida side amam propose tawre DC da DC na to forward tawi adugi matungin further sarkari oiba accept karigumba amta di thengna kite doraga sumana aswanta propose tawraga sigi mafam sida hariba class 6 to 8 ki accommodation hostel boarding school classroom sabagi section si moina matamdu da laaba matungda moina sonda sukhang khangalamna hariba moina propose tawriba site sida school building si sadokre akoi matamdu da khangde moi school sare haibisi adugo last da moina saba loira kanda inaugurate tawbagi mai su asonda chapchana mo inaugurate tawbagi function si chapchana tawgi adugo songi school ji ki chhatra degi parents sing degi blazers koi ki mara pai pi mai benching loin pundana darna tawdana kodal tawdagi moi hariba VIP sing si hariba
ꯃꯁꯥꯒꯤ ꯂꯩꯖꯔꯤꯕ ꯔꯨꯠꯁꯤꯗ ꯂꯥꯛꯄ ꯐꯥꯎ ꯉꯝꯗꯅ ꯑꯇꯣꯞꯄ ꯁꯥꯏꯠꯇꯒꯤ ꯂꯥꯛꯑꯒ ꯃꯐꯝꯗꯨꯗ ꯏꯅꯣꯒ꯭ꯔꯦꯠ ꯇꯧꯈ꯭ꯔꯦ ꯏꯅꯣꯒ꯭ꯔꯦꯠ ꯇꯧꯔꯒꯁꯨ ꯃꯐꯝꯗꯨꯗ ꯀ꯭ꯂꯥꯁꯁꯤ ꯁꯨꯛꯆꯠ ꯐꯪꯁꯟ ꯇꯧꯕꯁꯦ ꯁꯨꯡꯉꯝ ꯉꯝꯗꯅ 2013ꯒꯤ ꯃꯥꯔꯆ ꯁꯤꯗꯒꯤꯅ ꯍꯟꯗꯛꯀꯤ ꯆꯠꯈ꯭ꯔꯤꯕ ꯃꯦ 23ꯒꯤ ꯃꯦ ꯊꯥ 23ꯒꯤ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡꯁꯤ ꯊꯣꯛꯄ ꯅꯨꯃꯤꯠꯁꯤꯐꯥꯎꯗ ꯃꯐꯝꯁꯤꯗ ꯀ꯭ꯂꯥꯁ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨꯁ ꯆꯠꯊꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯁ꯭ꯀꯨꯜꯁꯤ ꯗꯤꯁꯄꯔꯁ ꯇꯧꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯗꯤꯁꯄꯔꯁ ꯇꯧꯕꯗꯒꯤ ꯏꯔꯥꯡꯒꯤ ꯂꯥꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗ ꯀ꯭ꯂꯥꯁ ꯍꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯒꯤ ꯈꯔ ꯆꯤꯡꯅꯕ ꯈꯣꯠꯅꯕ ꯂꯩꯕꯗꯒꯤ ꯏꯔꯥꯡ ꯂꯩꯕꯅꯤꯅ ꯍꯥꯏꯕꯗꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟ ꯂꯣꯀꯦꯜ ꯂꯤꯗꯔ ꯑꯣꯏꯔꯤꯕ MLA ꯁꯤꯅ ꯏꯔꯥꯡ ꯃꯐꯝꯁꯤ ꯏꯔꯥꯡ ꯂꯩꯕꯅꯤ ꯁꯥꯇ꯭ꯔ ꯀꯩ ꯊꯝꯕꯗ ꯀꯩꯅꯣ ꯑꯣꯏꯗꯦ ꯁꯦꯐꯇꯤ ꯑꯣꯏꯗꯦ ꯍꯥꯏꯅ ꯃꯣꯏ ꯁ꯭ꯀꯨꯜꯁꯤ ꯀꯨꯝꯕꯤꯗ ꯄꯨꯅꯕ ꯇꯦꯝꯄꯔꯔꯤ ꯄꯨꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ 2020 ꯁꯤꯒꯤ ꯂꯥꯟ ꯇꯧꯗ꯭ꯔꯤꯉꯩ ꯃꯅꯨꯡꯁꯤꯗ 22ꯁꯤꯗ 6 to 8 ꯂꯩꯔꯝꯕ ꯁ꯭ꯀꯨꯜꯁꯤ ꯃꯇꯝꯗꯨꯗ 9-10 ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯄꯒꯤ ꯑꯣꯔꯗꯔꯁꯤ ꯂꯥꯛꯄꯗꯒꯤ ꯁꯤ ꯁ꯭ꯀꯨꯜꯁꯤ 9-10 ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯦ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ 9-10 ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯄꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯅꯧꯅ ꯑꯃꯨꯛ ꯁꯥꯒꯠꯄꯒꯤ ꯕꯤꯜꯗꯤꯡ ꯁꯥꯕꯒꯤ ꯀꯩꯅꯣ ꯁꯦꯡꯁꯟ ꯑꯣꯔꯗꯔ ꯋꯥꯛ ꯑꯣꯔꯗꯔꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯊꯣꯛꯏ ꯁꯤ ꯋꯥꯛ ꯑꯣꯔꯗꯔꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯦ ꯋꯥꯛ ꯑꯣꯔꯗꯔꯁꯤ ꯕꯤꯜꯗꯤꯡ ꯑꯍꯨꯝꯅꯤ ꯒꯥꯔꯜ ꯍꯣꯁꯇꯦꯜ ꯑꯃ ꯕꯣꯏꯁ ꯍꯣꯁꯇꯦꯜ ꯑꯃ ꯁ꯭ꯀꯨꯜ ꯕꯤꯜꯗꯤꯡ ꯑꯃ ꯁ꯭ꯀꯨꯜ 6 ꯀ꯭ꯂꯥꯁꯔꯨꯝ 6ꯀꯤ ꯕꯤꯜꯗꯤꯡ ꯑꯃ ꯊꯣꯛꯂꯛꯄꯁꯤꯁꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯣꯀꯦꯜ ꯂꯤꯗꯔ MLA ꯁꯤꯅ ꯃꯥꯒꯤ ꯄꯋꯥꯔ ꯃꯣꯏꯒꯤꯗꯤ ꯄꯋꯥꯔꯗ MLA ꯑꯀꯥꯕ ꯀꯥꯗꯅ ꯂꯩꯕ ꯄꯋꯥꯔ ꯄꯥꯏꯕꯅꯤꯅ ꯁꯤꯗ ꯊꯣꯛꯄ ꯑꯣꯔꯗꯔꯁꯤ ꯍꯧꯖꯤꯛꯀꯤ ꯆꯥꯏꯔꯦꯡ ꯃꯥꯡꯖꯤꯡ ꯍꯥꯏꯔꯤꯁꯤꯗ ꯅꯧꯅ ꯀꯟꯁꯇ꯭ꯔꯛꯁꯟꯁꯤ ꯍꯧꯔꯕ ꯀꯟꯁꯇ꯭ꯔꯛꯁꯟꯁꯤ ꯐꯅꯌꯥꯝ ꯐꯥꯎꯟꯗꯦꯁꯟ ꯕꯤꯜꯗꯤꯡ ꯑꯃ ꯀꯟꯁꯇ꯭ꯔꯛꯁꯟ ꯍꯣꯁꯇꯦꯜ ꯑꯃꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟꯁꯤ ꯁꯥꯕ ꯐꯥꯎꯟꯗꯦꯁꯟ ꯂꯣꯏꯔꯒ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯒꯤ ꯑꯩꯈꯣꯏꯗ ꯑꯥꯗ ꯏꯗꯨꯀꯦꯁꯟ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯁꯦꯜꯒ ꯌꯧꯅꯗꯅ ꯇꯧꯗꯅ ꯁ꯭ꯇꯦ ꯑꯣꯔꯗꯔꯁꯦ ꯑꯃꯨꯛ ꯂꯩꯅꯔꯛꯄꯅꯤ ꯁ꯭ꯇꯦ ꯑꯣꯔꯗꯔ ꯂꯩꯅꯔꯦ ꯑꯗꯨꯗꯒꯤ ꯂꯥꯟ ꯑꯃꯨꯛ ꯃꯥꯌꯣꯛꯅꯔꯛꯄꯗꯨꯅ ꯂꯥꯟꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯁꯥꯇ꯭ꯔꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯁꯤ ꯁꯤꯗ ꯍꯧꯕꯤꯔꯣ ꯂꯝꯗꯝꯁꯤꯒꯤ ꯌꯥꯝꯅ ꯕꯦꯛꯋꯥꯔꯗ ꯑꯣꯏꯕ ꯑꯦꯔꯤꯌꯥꯅꯤ ꯁꯤꯗ ꯂꯝꯗꯝꯁꯤꯒꯤ ꯂꯩꯖꯔꯤꯕ ꯁꯥꯇ꯭ꯔ ꯄꯦꯔꯦꯟꯁ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯍꯧꯖꯤꯛꯀꯤ ꯁꯤꯗꯒꯤ ꯃꯐꯝ ꯀꯨꯝꯕꯤ ꯁꯒꯥꯡ ꯇꯥꯅ ꯆꯠꯇꯅ ꯈꯣꯠꯇꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯕꯗꯒꯤ ꯂꯝꯕꯤ ꯊꯣꯡ ꯐꯠꯇꯕ ꯒꯥꯔꯤ ꯃꯣꯇꯣꯔꯦꯕꯜ ꯑꯣꯏꯗꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯀ꯭ꯂꯥꯁꯁꯤ ꯁꯤꯗ ꯍꯧꯕꯤꯔꯣ ꯍꯥꯏꯕꯗꯒꯤ ꯍꯥꯏꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯂꯣꯀꯦꯜ ꯂꯤꯗꯔꯁꯤꯅ ꯃꯥꯅ ꯅꯝꯗꯅ ꯍꯧꯖꯤꯛꯀꯤ ꯀꯨꯝꯕꯤ ꯁꯦꯟꯇ꯭ꯔꯦꯜ ꯍꯥꯏ ꯁ꯭ꯀꯨꯜꯁꯤꯗ ꯅꯝꯗꯅ ꯇꯦꯝꯄꯔꯔꯤꯒꯤ ꯃꯤꯡꯗ ꯁ꯭ꯀꯨꯜꯁꯤ ꯃꯐꯝꯁꯤꯗꯒꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯇꯝꯗꯨꯗ 2024ꯗ ꯀꯨꯝꯕꯤ ꯄꯨꯂꯤꯁꯅ ꯃꯣꯏꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯃꯇꯝꯁꯤꯒꯤ ꯁ꯭ꯀꯨꯜꯁꯤ ꯍꯧꯕꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯗ DCꯅ ꯔꯤꯄꯣꯔꯠ ꯑꯃ ꯀꯧꯋꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ SP ꯀꯩꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯃꯥꯒꯤ ꯌꯨꯔꯤꯗꯤꯛꯁꯟꯅꯤꯅ ꯃꯣꯏꯅ ꯔꯤꯄꯣꯔꯠ ꯑꯃ ꯊꯥꯏ 2024 ꯃꯥꯔꯆꯇ ꯑꯗꯨ ꯔꯤꯄꯣꯔꯠꯇꯨꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯄꯦꯔꯤꯐꯦꯔꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯅ ꯀꯩꯅꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕꯗ ꯈꯔ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯍꯥꯏꯅ ꯔꯤꯄꯣꯔꯠꯇꯨ ꯊꯥꯔꯝꯃꯦ ꯑꯗꯨ ꯍꯟꯗꯛꯀꯤ 25ꯒꯤ ꯃꯥꯔꯆꯇ DCꯅ SPꯗ ꯂꯦꯇꯔ ꯑꯃ ꯄꯤꯔꯝꯃꯦ ꯑꯗꯒꯤ SPꯅ ꯑꯃꯨꯛ ꯀꯨꯝꯕꯤ ꯄꯨꯂꯤꯁꯇ ꯄꯤꯔꯛꯑꯦ ꯀꯨꯝꯕꯤ ꯄꯨꯂꯤꯁꯇ ꯄꯤꯔꯛꯄꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕꯁꯤ ꯃꯐꯝꯁꯤꯗ ꯂꯥꯏꯉꯧꯕꯤꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯁ꯭ꯀꯨꯜ ꯀ꯭ꯂꯥꯁ ꯍꯧꯕꯗ ꯀꯔꯤꯒꯨꯝꯕ ꯁꯦꯀꯨꯔꯤꯇꯤ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯍꯥꯏꯔꯤꯕ ꯀꯦꯝꯄꯁ ꯁ꯭ꯀꯨꯜꯁꯤꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯕꯒꯤ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯔꯤꯄꯣꯔꯠ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯁꯤ ꯑꯩꯉꯣꯟꯗ ꯌꯥꯎꯏ ꯀꯨꯝꯕꯤ ꯄꯨꯂꯤꯁ OCꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯑꯩꯁꯨ ꯑꯣꯄꯤꯅꯤꯌꯟ ꯑꯃ ꯄꯤꯌꯣ ꯍꯥꯏꯅ ꯆꯠꯂꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯃꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕ ꯁꯪꯁꯊꯥꯟꯁꯤꯡꯁꯤꯒꯤ ꯃꯣꯠ ꯂꯧꯕ ꯗꯔꯀꯥꯔ ꯂꯩ ꯑꯗꯨ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯈꯤꯇꯪ ꯂꯥꯛꯑꯒ ꯇꯥꯟꯅꯁꯤ ꯍꯥꯏꯅ ꯑꯩ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯠꯂꯦ ꯑꯩꯅ ꯍꯥꯏꯔꯝꯃꯦ ꯍꯧꯖꯤꯛ ꯏꯔꯥꯡꯁꯤ ꯆꯥꯔꯣꯏꯅꯁꯨ ꯏꯔꯥꯡꯁꯤ ꯐꯔꯦꯅ ꯑꯗꯨꯝ
ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯔꯥꯡ ꯂꯩꯇ꯭ꯔꯦꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯛꯄꯗ ꯅꯣꯏꯗꯨꯗ ꯏꯔꯥꯡ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯗꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯈꯣꯏꯖꯃꯥꯟ ꯇꯥꯕꯤꯗ ꯊꯣꯛꯈ꯭ꯔꯤꯕ ꯃꯣꯏ ꯑꯍꯨꯝ ꯂꯩꯈꯤꯗꯕꯁꯤ ꯅꯠꯇꯅ ꯃꯇꯝꯗꯨꯒꯤ ꯏꯔꯥꯡ ꯅꯠꯇꯅ ꯂꯝꯗꯝꯁꯤꯗ ꯏꯔꯥꯡ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯁꯤꯗ ꯐꯣꯔꯁ ꯗꯤꯄ꯭ꯂꯣꯏ ꯇꯧꯕꯒꯤ ꯐꯣꯔꯁꯇꯤ ꯑꯣꯜꯔꯦꯗꯤ ꯁꯔꯥꯎꯟꯗꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯂꯣꯏꯅ ꯗꯤꯄ꯭ꯂꯣꯏ ꯇꯧ ꯂꯩꯔꯕꯅꯤꯅ ꯁ꯭ꯀꯨꯜꯁꯤ ꯍꯧꯕꯒꯤ ꯁ꯭ꯀꯨꯜꯒꯤꯗꯃꯛꯇ ꯑꯣꯏꯅ ꯐꯣꯔꯁ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯇꯦꯅ ꯈꯜꯂꯤ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯍꯧꯕꯤꯌꯨ ꯑꯗꯨꯒꯤ ꯑꯌꯥꯝꯕ ꯑꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒꯁꯨ ꯀꯣꯡꯃꯗꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯇꯧꯖꯒꯦ ꯁ꯭ꯀꯨꯜꯁꯤ ꯍꯧꯅꯕꯗ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯔꯤꯄꯣꯔꯠꯇꯨ ꯑꯗꯨꯃꯥꯏꯅ ꯊꯥꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯀꯨꯝꯕꯤ ꯑꯣꯁꯤꯗ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯔꯤꯄꯣꯔꯠꯁꯤ ꯊꯥꯔꯝꯃꯦ ꯊꯥꯕꯒꯤ ꯔꯤꯄꯣꯔꯠꯁꯤ ꯌꯥꯝ ꯐꯖꯅ ꯊꯥꯏ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯤ ꯀꯣꯄꯤꯗꯤ ꯐꯪꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯔꯤꯄꯣꯔꯠ ꯊꯥꯈꯤꯕ ꯔꯤꯄꯣꯔꯠꯇꯨ ꯑꯩ ꯏꯁꯥꯅ ꯄꯥꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯁꯤ ꯃꯥꯅ ꯑꯦꯁ ꯄꯤꯗ ꯊꯥꯕ ꯔꯤꯄꯣꯔꯠꯁꯤ ꯑꯦꯁ ꯄꯤꯅ ꯃꯊꯪ ꯐꯣꯔꯋꯥꯔꯗ ꯇꯧꯕꯤꯗꯕ꯭ꯔꯥ ꯀꯔꯤꯅꯣ ꯗꯤ ꯁꯤꯁꯨ ꯌꯧꯔꯛꯇꯦ ꯍꯧꯖꯤꯛꯀꯤ 6 to 8 ꯗꯒꯤ 9 to ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯄꯒꯤ ꯕꯤꯜꯗꯤꯡ 3 ꯁꯥꯕ ꯁꯤꯒꯤ ꯑꯣꯔꯗꯔꯁꯤ ꯍꯥꯏꯔꯤꯕ ꯂꯥꯏꯉꯧꯕꯤ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯀꯨꯜ ꯂꯥꯏꯉꯧꯕꯤ ꯍꯥꯏꯅ ꯃꯥꯅ ꯈꯤꯂꯦꯟꯗ꯭ꯔꯣꯅ ꯗꯣꯅꯦꯠ ꯇꯧꯔꯤꯕ ꯂꯝꯁꯤꯗ ꯁꯥꯕꯒꯤ ꯑꯣꯔꯗꯔꯁꯤ 2022ꯗ ꯊꯣꯛꯈꯤꯕ 22ꯗ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯤꯁꯨ ꯅꯝꯗꯅ ꯃꯣꯏꯅ ꯄꯋꯥꯔꯗꯨ ꯃꯣꯏꯒꯤ ꯈꯨꯠꯇ ꯂꯩꯕꯅꯤꯅ ꯃꯣꯏꯅ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯁꯤ 2022ꯗ ꯊꯣꯛꯄꯅꯤ ꯁꯤ ꯋꯥꯛ ꯑꯣꯔꯗꯔ ꯀꯟꯁꯇ꯭ꯔꯛꯁꯟꯁꯤ ꯋꯥꯛ ꯑꯣꯔꯗꯔ 3ꯅꯤ ꯕꯤꯜꯗꯤꯡ ꯍꯣꯁꯇꯦꯜ 2 ꯀ꯭ꯂꯥꯁꯔꯨꯝ ꯕꯤꯜꯗꯤꯡ ꯑꯃꯅꯤ ꯁꯤꯒꯤꯁꯤ ꯃꯣꯏꯅ ꯑꯗ ꯁꯥꯕ ꯍꯧꯒꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯅ ꯍꯧꯖꯤꯛꯀꯤ ꯑꯗꯒꯤ ꯍꯧꯖꯤꯛꯁꯨ ꯃꯣꯏꯅ ꯄꯤ ꯑꯥꯔꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯣꯏꯅ ꯄꯋꯥꯔꯁꯤ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯒ ꯁ꯭ꯀꯨꯜꯁꯦ ꯑꯁꯨꯝ ꯅꯝꯗꯅ ꯑꯥꯗ ꯍꯧꯔꯒ ꯅꯝꯗꯅ ꯍꯣꯡꯗꯣꯛꯅꯕ ꯑꯗꯒꯤ ꯁ꯭ꯀꯨꯜ ꯕꯤꯜꯗꯤꯡꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯔꯗꯔ 2022ꯗꯒꯤ ꯏꯟꯇꯔꯤꯝ ꯀꯣꯔꯠꯀꯤ ꯏꯟꯇꯔꯤꯝ ꯁ꯭ꯇꯦ ꯑꯣꯔꯗꯔ ꯑꯃ ꯁꯤ ꯂꯩꯅ ꯃꯣꯏꯅ ꯃꯇꯝꯗꯨꯗꯒꯤ ꯁ꯭ꯇꯦ ꯑꯣꯔꯗꯔ ꯂꯩꯔꯛꯄꯗꯨꯅ ꯍꯟꯗꯛꯀꯤ ꯊꯥꯃꯨꯛ ꯅꯨꯃꯤꯠ 20ꯅꯤꯃꯨꯛ ꯐꯥꯔꯛꯀꯗꯧꯔꯦ ꯇꯥꯡ 19ꯒꯤ ꯃꯇꯨꯡꯗ ꯍꯟꯗꯛꯀꯤ ꯊꯥ ꯃꯈꯥꯏꯃꯨꯛꯁꯤꯒꯤ ꯃꯅꯨꯡꯗ ꯃꯣꯏꯅ ꯑꯁꯤꯗ ꯑꯃꯨꯛ ꯀꯟꯁꯇ꯭ꯔꯛꯁꯟꯁꯤ ꯊꯕꯛꯁꯤ ꯑꯃꯨꯛ ꯀꯟꯇꯤꯅ꯭ꯌꯨꯁ ꯍꯧꯔꯦ ꯍꯥꯏꯕꯁꯤ